Nagagi Lamda BSF na Kuki Extremistsing Amasung Immigrantsing Puthok Pusin Touba Leppu IM Pawasi Kangla Pau Sedagi Lokhatsavanay National Socialist Council of Nagalim NSCN IM na ngarang thokiba statement naman na hairibade Indo-Myanmar ngamkhay paring kamjong amasung atay naganan namnataba mapamsingda Central Paramilitary Force ki sarug amawairiba Border Security Force BSF na Kuki Extremistsing Amasung Myanmar gi Kuki Immigrantsing Puthok Pusin Touba madi mapam amadagi mapam amada transport tawduna naga area da dumping ground oiriba silep kadabani haire statement asina makata ribade Assam Rifles ki tongan ba unit ki personnel singna Kuki Extremistsing Myanmar border ki kamjong district amadi Manipur gi atopa mapam singda hondok honjin tawba su thengnare amaromda Churachandpur district tagi illegal immigrantsing BSF na ukrul gi Lital village area da pusilakpa thengnare Hairiba BSF Security Force asina Molhang Kuki Village asida lairiba Kuki militant gi camsing ngak senduna laire haiba wafam kaya statement asida phongdorokpaga loinana Police na su mapam asigi camp asida lairiba Kuki singda pochai kaya piba su thengnare asigumba asi Nagagi area da tawba yaroi haina phongdokle Prime Minister Narendra Modi asidi picnic minister Oiduna laire MP Vaiko Pawasi Paunil Khon Pawsi dagi lokhatsavanay India ki Prime Minister Narendra Modi Malem gi laiba kaya da koina chatli adubu hauji irang mayok nariba Manipur dadi ngasi fawba chatre Prime Minister haibasi Assambida PM haibane adubu aikoi gi India ki Prime Minister asidi picnic minister Oiduna laire haina Rajya Sabha gi MP Vaiko na Parliament haikre Tamil Nadu dagi MD MK gi MP oina lakhiba Vaiko na makhata na haikibada Prime Minister asi India gi miyoi crore samagani fugine Adubu Prime Minister na Malem gi laibak sing dadi koina chaliba masi karamba karwargino natraga mahak Malem laibak pumbagi Prime Minister oiravara karigidamag misimina mihat mipun kaya thokliba Manipur dadi chatribagi maram karigino mahak Prime Minister ama oibagi mathau ningthina pangthokte Manipur asi India na tabra haina hangladuna MP Vaiko na Manipur asi India na tabra haina hangkiba wafam adu unparliamentary oi Maram aduna House ki proceeding da record tawroi haina Speaker ki phampham da phamduna chair lauriba Deputy Speaker Sri Harivans na haike maduda MP Vaiko na unparliamentary haiba si karino PM ki thawong asina wafam asi phongdokpani haiba wafam House da thamke